आकाशवाणी इम्फाल खेत्रिमयुम चित्रभानु न पाउ पाजरी मणिपुर पाखलिबा वाटर सप्लाई प्रोजेक्ट सिंह asi मुख्यमंत्री युमनांग खेमचंद अमुगा नेयिंग सिंखरे मुख्यमंत्री के सेक्रेटरी ngasi पांगथोकिबा मिफम अदुदा उपमुख्यमंत्री लोसी टिको एमएलए लेसांगथम सुसुंद्रो यावना अति ऑफिशियल सिंह सर याखी सोशल मीडिया दा थाका पावरल अमदा मुख्यमंत्री न हाई प्रोजेक्ट असिना खुंगंगी मफम सिंह दा थकनबा फब इसिंग फंगनबा सेंगा सागापेगी थबक सिंह पाखनबा हर घर जल की थौरांगी मनुंग चना युमथोंग खुदिंगदा टैप कनेक्शन की खुतांग इसिंग फंगनबा पांडम थमली सरकार असिना मियामदा अफब इसिंग फंगनबा पाखत पयाबा थबक सिंह लेपलेतिना पाखत कनि हाइनशु मुख्यमंत्री न मखा ताखी काक्चिंग जिला की ओइना स्टॉप डायरिया कैंपेन जिला से की डिप्यूटी कमिश्नर ना डीसी कॉन्फ्रेंस हॉल दंग से होगदोखरे कैंपेन असी के सरुक अम ओइना डिस्ट्रिक्ट लेवल कोऑर्डिनेशन कमिटी की मिफम अमसु पांगथोखी था अनिचुंग चथागदबा कैंपेन असिदा मियामदा डायरिया देगी ngakthongnaba amasung masigi maramda miyamda khanghannabi ke tharom sing pangthokani Assam Rifles na राज्य असि tongan mafam singda miyang ko ununduna lamdam asda tangdu leitaba hanjilana ba honnabagi sharuk amu oina ngasi tongan mafam singi kunza singa unaduna warisa nakre lilong phobok jaw hainopok hariba mafam sing asida mafam adugi miyang unaduna warisa naki asigumba thorang asina miyam amadi Assam Rifles ani ki marakta phaba mari thamduna राज्य asida tangdu leitaba hanjilana ba honnabada mateng pangani haibagi thajaba lei hairi Amaromdra Ukhrul Jila gi Somsai Garishanda High Level Security Coordination gi meeting amasu pangthoki hairi 33/11 kV Iroishamba Subdivision na konma mafam singda hayeng ayu pung tara digina nungthul pung mari fawba mai fangloi haina MSPDCL gi chirol amana hairi hariba mafam sing adudi Ju Road Iroishamba Lamboi Khongnangkhong Samusang Uku Nauremtong Khulem lekai amasung Arumbam lekai ni Science and Technology Mantri Dr. Chitrabhanu Singh ngase Nagaland ki Tourism amasung Education Mantri Temzen Imana along New Delhi the unaduna Raja sida Lavender the best of agri entrepreneurship ki thabak tharom sing hena chakon nabagi matang da khanakre social media da thaga propose amada Sri Jitendra na hai mifam aduda aroma Commission Makada Purple Revolution Mai Paknam ki damakta wafum kaya khanaki Jammu amasung Kashmir gi Wardwade ki hogdorokhiba Revolution as English and Nikonitoidegi, Nagaland the packet for Hokibani, Mang Hai, Mipamatuda Science Amasung Technology Mantralogi Makada, Rai Jessiki College, Amasung University in the Tembang Pinabegi, Waponkaya Sukaneki. Tripuragi Mukimantri Dr. Manik Shahan Hairi, Rai Jessiki Lambitong Fagatan Nabiki the Makta Kendra Sarkana, Akanaba Miang Tamli. Kendra ki road transport amasung highways mantri nitin guide kariga New Delhi da pangthok ba mipam amada wafamasi Sri Sahana fongdoki bani mangna hai mipam da Tripura da pakaliba national highway project sing ate tongan ba lambi gi project sing pakana ba amadi anoba national highway amadi lambi thong sengo sagat pegi anoba prasaf sing matang shu khanaki Kendra ki Gृह मंत्री अमित शाह ने लेबा असिगी डेमोग्राफी की होंगलगलिबा असिगी मतंगदा सेमखिबा अवांग वथाके कमिटी दा अथुबा मतमदा मखोय की रिकमेंडेशन सिंग पिखालंगनाबा खंगनख्रे कमिटी की म्यूजिक ngasi New Delhi da pangthopa mifam amada wafam Sri Sahana Kangankibani, Committee Musing that Tongan Rights Amazon United Territories in the Chatuna, Demographic Hongliba Sika Marine of E Pausing Logani Amadi, Tongan officials singers Unaduna, Warishanagani Haina, Sri Sahada Pautonki, Mokoina, Kendra Sakari Tongan Mantralo singers Unaduna, Mipam Paktokani Amadi, Hiramasing Matanga Makoiba, Mort sings Logani. Pradhanmantri Narendra Modi na hairi Digital India na apabalengak sasan ama ohenduna leba sikimiyam da sakti hena piduna hiram kaya da kanaba kaya piri Digital India Initiative ngasi chahi taramathoy pharakpada Pradhanmantri na hai digital payment amasung direct benefit transfer na leba sikimiyam da hingbada laitho halle leba siki miyang ki punsi mahingda Technology na achoba thaudang rauri Sri Modi na hai matanga chunarba technology sing AI semiconductor quantum computing na singba thorakpadigi Digital India Initiative as hena mai pahan bani naun hokolak liba entrepreneur sing startup amasung innovator sing na singthaninga oiraba ano pathaba kaya tawduna malemda thengnariba khudongcha daba kaya puhalle Japan ki Pradhanmantri Senate Takai dia numit humni gi varak khongchat ngasi New Delhi da thungkre Sri Takai chi gi ahan varak khongchat ni mahakpu Kendra gi Science amasung Technology Mantri Dr. Jitendra Singh na airport taram na okhi mang heng pangthok da batara Shubha Bharat Japan Annual Summit saruk yagani mifamadu da Pradhanmantri Narendra Modi su saruk yagani
FIFA World Cup lising ani kunteru ki round of 32 gi matching da hojing ha ki matung pung mapan makhai da England ga DR Congo ko sanagani nongyai matung pung ama makhai da Belgium ga Senegal ga amasung hayang ayu pung manga makhai na USA ga Bosnia ga sanagani Paulo Zeri